Mainland India na North East ki meesing da tauba racial Thoudok toina taba fangi. Chinki, Momo, Chinese kouduna discriminate tauba anouba natte. Masi hanthani yengba wakhaloni racial oiba India ki culture asigi mayokta North East ki meesing chahi kyadagi struggle tauduna lakli. Handak ikui kuidna Colors TV da sandokpa dance reality show Dance Diwani 4 ki host Raghav Juyal na Assam ki contestant Gunjan Sinha bu stage ta kauthokpada Chinese haikhare. Thoudok asibu Assam ki CM Himant Biswa Sarma na asaoba fongdokhi. Masi North East ki miyoi singda racism ki ahanba Thoudok natte mafam asigi meesing maru oina nupi sing Delhi yauna India ki atopa city singda racial oiba comment kaya itattatana taba phangi. Noma kangdana asigumba sense yaudaba comment sing asigi mayok naribi North East ki nupi singi experience share tawduna khangminasi. Aikhoida miyoiba jati ni kaiduna mai lukthagdaba behave tawi. Guwahati ki Baswati Das Delhi da lerakpa chaurakna sahi kullom sure adubu yumdagi mapanda chatpada ngasi su mahak Chinki Chinese Nepali natraga corona gumba comment tari. Baswati Das thamoida de asaoba phawi adubu normal oiba matau uttuna adjust tawna bahone. Baswati Das na hai India da hojik su supnagi casteism da natana racism su lei chaluba mafam khudingda atopa planet tagi lakpa alien gumna aikhoi gi maithong da yengnai ahanbada asigumba situation sing asi ignore tawrami adubu hojikti onsin duna react tawre. Baswati Das na makhata na hai sahi khare gi mamangda mahak Delhi da job tawwa hauki matam aduda magi nupa Delhi da thabak tawramde room rent lawnana ba miyoi kya gi nakta satlami adubu ayamba miyoi singna miyoi bajati ni kaiduna mai lukthagdaba behave tawki. Mahak Indian amadi married woman ni haibasi proof tawnaba marriage certificate udlu hairami. Mahak ki life ta asigumba bitter experience kya thengnaki mahakna nokna wari sabasu makhoina sexually available oina lawi. Fi set pachabagi style dasu comment kya tawrki. One night stay tawgera. Atopa lebak singda Indian amada racism gi news lakpada lebak pumba gi miyam na saungnai adubu asigumba Thoudok asi North East ki mi singda thoklabadi mayam yamna normal oina khannai aduga sports ta medal puraklabadi discrimination pumba kaungnai asigumba hypocrisy asi mainland gi miyok ayambada yawi society asida wakhalon asi olakhigadra aikhoibu Indian karamba matamda kaugani wafam asi atai kanagi natte Nagaland gi Sara na haibani mahak sahi nipan dagi Delhi da lerakli Sara na hai o Chinki China dagiro wahi sing asi hojikti taba hainare aikhoibu yengbaga Japanese Chinese natraga Nepali oiramni khalli masidagi comparison tawba hawi adubu asigumba Thoudok kaya amadadi Nagaland da polai Delhi da sawi haina ongkhatuna khumi noma mahak lambi chatlingai da mangda lakpa nupa macha singna one night stay tawgera haina hairami matam adu numidang pung 9 makhai tarami mahak mathanta oibana tumina lambi lanthokhi Sara gi pungingda akiba amadi asaoba animak phauki adubu mahak helpless oirami option comment tawba meesing aikhoibu sex worker oina khali Assam gi Devabapi na hai Mainland India gi mi amada hangbiu North East ki maramda kayam khangbage India gi state kaya da chalurabage North East gi marup kaya lei mafam adugi phise sakset amadi culture karam tawi wahang asigi miyoi kharadang gi nakta paukhum leigani North East ki nupi singbu makoina sex worker oina khali asigumba behave ki maramdagi asaoba amadi isolation poalli supnagi medal porapa sana roidanatana apunba North East ki diversity da proud phawba changi North East ki mi singbu Chinese haibalali Social media da reality show gi host Raghav tamyamna saubo unnari miyoi kharana tweet tawduna iri aduga loinana user kya na hairi madudi masi phagi oirabasu samaj ta masigi message lana chatkani masida natana law and justice minister Kiran Rijiju na tweet tawduna hai masi proper upbringing watpa udli asigumba wakhalon asi aikhoi gi unity bu manghali mahakna iri madudi atopa meesing Indian oibagum Assam amadi North East ki meesing chu Indian ni North East ki meesing da discrimination karamba matamda lepkani 2012 ta Bengaluru da North East ki meesing da target tawki matamadu da miyo lising kaya yumda hannaki 2014 da Delhi da Arunachal Pradesh ki Nido Tania ki murder tawrami 2017 da sarkar na parliament ta hairami madudi sahi ahum da subnagi North East ki meesing da crime gi case chatret mari record tawki report amagi matung inna 2020 gi February amadagi March 25 phawba North East ki meesing da racial discrimination gi case kunithoi lakhi 2020 da India da corona gi lan marakta North East ki meesing racism gi lan mayok narami
Subscribe now and press the bell icon. Never miss an update.